ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯒꯦ ꯈꯟꯕ ꯅꯨꯄꯤꯗꯣ ꯑꯅꯝ ꯀꯟꯕ ꯅꯨꯄꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯗ ꯅꯥꯄꯜ ꯀꯥꯔꯨꯕꯁꯨ ꯌꯥꯗꯒꯨꯝ, ꯈꯠꯅꯕ ꯍꯧꯕꯁꯨ ꯌꯥꯗꯒꯨꯝ, ꯀꯣꯏꯅꯕꯁꯨ ꯀꯤꯒꯨꯝ, ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯍꯟꯗ꯭ꯔꯦꯗꯣ꯫ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯍꯜꯂꯒꯦꯅ ꯂꯣꯏꯁꯤꯟꯕꯗꯣ ꯃꯁꯥꯗꯣ ꯍꯔꯥꯎꯕ ꯐꯥꯎꯔꯝꯗꯦ꯫ ꯒꯦꯠ ꯃꯄꯥ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯔꯥꯖꯕꯤꯔꯅ ꯏꯅꯔꯛꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯃꯤꯍꯨꯜ ꯁꯨꯔꯝꯗꯦ꯫ ꯂꯇꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ "ꯑꯁ, ꯋꯥꯏꯍꯦ ꯉꯁꯤꯒꯤ ꯗ꯭ꯌꯨꯇꯤꯁꯤꯗꯤ꯫ ꯑꯩꯗꯤ ꯑꯝꯍꯥꯅꯤ꯫ ꯄꯦꯁꯦꯟꯒꯤꯗꯤ ꯈꯟꯗ꯭ꯔꯦ, ꯁꯦꯕꯥ ꯇꯧꯅꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯅ ꯁꯛꯅ ꯃꯔꯣꯝ ꯀꯥꯛꯏꯕ, ꯑꯈꯪ ꯑꯍꯩꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ, ꯀꯣꯛꯀ ꯆꯤꯛꯄꯅꯤ꯫ ꯅꯪꯒ ꯉꯁꯥꯏ ꯃꯔꯩ ꯌꯦꯠꯅꯍꯧꯕꯗꯨꯔꯣ?" "ꯍꯣꯏ, ꯃꯥꯅꯤ꯫ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏꯅꯣ? ꯁꯣꯏꯔꯗꯤ ꯑꯩꯈꯣꯏꯗ ꯇꯥꯏꯅꯅꯤꯅꯦ, ꯑꯣꯖꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ꯫ ꯑꯁꯣꯝꯕ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯁꯤꯅꯤꯌꯔ ꯗꯣꯛꯇꯔꯒ ꯑꯀꯨꯞꯄ ꯇꯥꯟꯅꯕꯤꯔꯨꯔꯣ ꯍꯥꯏꯅ ꯑꯌꯥꯝꯕ ꯊꯥꯖꯤꯜꯂꯤ꯫ ꯑꯁ, ꯀꯣꯛꯁꯦ ꯌꯥꯝ ꯆꯤꯛꯏꯗ꯫ ꯀꯦꯟꯇꯤꯟꯗꯅꯦ ꯆꯥꯔ ꯀꯣꯐꯤꯔ ꯑꯁꯥꯕ ꯑꯝꯇ ꯊꯛꯎꯁꯤꯗꯅ." ꯅꯤꯇꯤ ꯋꯥꯈꯜꯗꯅ ꯀꯦꯟꯇꯤꯟꯗ ꯑꯃꯨꯛ ꯐꯝꯃꯒ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯊꯦꯡꯕ ꯇꯥꯔꯦ꯫ "ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯃꯪꯉꯤꯗꯨꯕꯣ?" "ꯑꯩꯕꯣ? ꯑꯩꯗꯤ ꯀꯩꯝ ꯇꯧꯗꯦꯅ." "ꯁꯦꯂꯔꯤꯁꯨ ꯆꯪꯉꯛꯑꯦ, ꯀꯩꯅꯣꯝ ꯆꯥꯔꯨꯁꯤꯁꯦ꯫ ꯑꯩ ꯑꯁꯥꯕ ꯑꯃ ꯊꯛꯇ꯭ꯔꯤꯈꯩ ꯀꯣꯛ ꯆꯤꯛꯄꯁꯦ ꯐꯗꯣꯏ ꯃꯥꯟꯗꯦ." "ꯌꯥꯝ ꯆꯤꯛꯇ ꯆꯤꯛꯑꯒꯅ ꯒꯨꯂꯤ ꯑꯃ ꯆꯥꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯁꯥꯕ ꯑꯃ ꯊꯛꯑꯒꯅꯦ ꯑꯗꯨꯝ ꯐꯈꯤꯅꯤ, ꯒꯨꯂꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ." ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯅꯤꯗꯨꯅ ꯍꯧꯅꯗꯨꯅ ꯀꯦꯟꯇꯤꯟꯗ ꯂꯥꯛꯄꯒ ꯔꯥꯖꯕꯤꯔꯗꯨ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯇꯤ ꯃꯥ ꯎꯕꯗ ꯁꯨꯛꯇꯣꯛꯂꯒ ꯂꯩꯔꯝꯃꯦꯗꯅ ꯑꯃꯨꯛ꯫ "ꯀꯅꯥꯅꯣ ꯂꯩꯔꯤꯕꯣ?" ꯂꯇꯥꯅ ꯇꯥꯍꯧꯔꯗꯨꯅ ꯍꯪꯉꯛꯄꯅꯤ꯫ "ꯀꯅꯥꯝ ꯂꯩꯇꯦꯗ, ꯑꯩ ꯁꯨꯝ ꯀꯩꯅꯣꯝ ꯈꯜꯂꯨꯕ." "ꯈꯪꯍꯟꯅꯤꯡꯗꯕ ꯋꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤꯀꯣ?" "ꯑꯗꯨꯝꯕ ꯂꯩꯇꯦꯗ. ꯑꯩ ꯉꯁꯤꯗꯤ ꯐꯤ ꯁꯨꯅꯕ ꯂꯩꯇꯦꯅ ꯈꯜꯂꯒ ꯍꯔꯥꯎꯔꯨꯕ, ꯑꯗꯨꯒ ꯅꯤꯡꯁꯤꯡꯉꯛꯄ ꯐꯤ ꯈꯔꯗꯤ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯣ." "ꯌꯨꯝꯒꯤ ꯊꯕꯛꯀ ꯗ꯭ꯌꯨꯇꯤꯒ ꯄꯥꯕꯁꯤꯗꯤ ꯑꯁ ꯍꯥꯏꯀꯥꯟꯗꯦꯀꯣ." ꯑꯅꯤꯗꯨꯅ ꯇꯧꯔꯤꯗꯣ ꯄꯥꯈꯪꯗꯣ ꯁꯟꯒ꯭ꯂꯥꯁꯇꯨꯃ ꯎꯞꯁꯤꯜꯂꯕꯅꯤꯅ ꯃꯅꯤꯡ ꯇꯝꯅ ꯌꯦꯡꯂꯝꯃꯤ꯫ "ꯑꯩꯉꯣꯟꯗ ꯆꯥ ꯀꯣꯐꯤ ꯊꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯥꯅ, ꯁꯤꯌꯥ, ꯏꯃꯥꯡꯗ ꯅꯨꯡꯇꯤꯒꯤ ꯀꯞꯅꯦ ꯂꯩꯗꯨꯅ ꯊꯛꯏꯁꯦ꯫ ꯄꯥꯈꯪ ꯑꯩꯒꯤ ꯏꯔꯜ ꯆꯥꯕ ꯄꯥꯝꯗꯦ, ꯏꯁꯥꯅ ꯂꯩꯖꯒꯦꯗꯁꯨ ꯍꯥꯏꯌꯨ꯫ ꯑꯗꯨ ꯑꯣꯏꯗꯤ ꯆꯥ ꯀꯞ ꯑꯃꯅ ꯑꯩꯁꯨ ꯈꯥꯏꯗꯅ ꯊꯛꯑꯒ ꯉꯥꯏꯍꯥꯛꯇꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯕ ꯐꯪꯖꯗꯧꯁꯦ, ꯃꯥꯅ ꯍꯦꯛ ꯆꯥꯟꯁ ꯄꯤꯕꯤꯗꯦꯕ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯁꯪꯕ ꯂꯥꯛꯂꯤꯁꯤꯗ ꯃꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯏꯇꯥ ꯃꯆꯥ ꯁꯪꯕꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯄꯔꯣꯏ." ꯃꯥꯅ ꯇꯧꯔꯤꯗꯣ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦ꯫ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯍꯥꯡꯕꯗꯨꯗ ꯐꯝꯂꯒ ꯁꯃꯣꯁꯥ ꯑꯃꯃꯝꯒ ꯆꯥ ꯀꯞ ꯑꯃꯃꯝꯗꯨꯒ ꯐꯝꯂꯤ꯫ ꯍꯥꯏꯐꯦꯠ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯅꯨꯄꯤꯗꯨꯅ ꯌꯦꯡꯂꯛꯄ ꯃꯄꯥ ꯑꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯒ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯅꯪꯅ ꯆꯥ ꯊꯛꯄ ꯌꯦꯡꯕꯁꯤꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯤꯟ ꯑꯣꯏꯔꯤꯁꯦ." ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯤꯆꯥꯟꯅꯗꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯣꯟꯊꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ "ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯁꯃꯣꯁꯥꯗꯨꯗ ꯌꯦꯡꯉꯤꯗꯣ ꯀꯩ ꯌꯥꯎꯔꯒꯦ?" "ꯀꯩꯁꯨ ꯌꯥꯎꯗꯦꯗ. ꯉꯁꯥꯏꯈꯩ ꯗ꯭ꯌꯨꯇꯤ ꯋꯥꯅ ꯇꯧꯔꯨꯕꯗꯣ ꯑꯋꯥꯕ ꯄꯣꯊꯥꯔꯤꯅꯤ ꯃꯁꯤ ꯌꯦꯡꯉꯒ." "ꯐꯅꯕꯨ ꯅꯨꯡꯉꯥꯏꯅꯦ ꯅꯪꯒꯤ ꯃꯣꯟꯗ꯭ꯔꯪꯁꯤꯁꯨ꯫ ꯅꯪꯁꯨ ꯌꯦꯡꯉꯨ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯑꯗꯝꯅꯤ." ꯂꯇꯥ ꯆꯥꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯐꯦꯠ ꯄꯤꯛꯊꯔꯒ ꯋꯥ ꯑꯃ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ." "ꯃꯨꯟꯅꯗꯤ ꯌꯦꯡꯉꯨꯅꯨꯀꯣ, ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯅ ꯅꯨꯄꯥ ꯑꯃ ꯐꯝꯃꯤꯁꯦ." ꯅꯤꯇꯤ ꯃꯥꯅ ꯌꯦꯡꯂꯅꯨ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯟꯅꯗꯒꯤ ꯌꯦꯡꯗꯅꯕ ꯍꯣꯠꯅꯔꯒ ꯂꯩꯔꯤꯕꯅꯤ꯫ "ꯀꯅꯥꯏ ꯅꯨꯄꯥꯅꯣ ꯍꯥꯏꯁꯦ?" "ꯍꯣꯔꯦꯟ ꯊꯣꯛꯄꯗ ꯌꯦꯡꯉꯨ, ꯃꯦꯔꯨꯟ ꯃꯆꯨꯒꯤ ꯍꯥꯞ ꯁꯔꯠ ꯑꯃ ꯂꯤꯠꯄꯅꯤ." ꯅꯤꯇꯤ ꯊꯧꯁꯥꯗꯕ ꯁꯥꯔꯒ "ꯀꯩꯗꯧꯔꯦ ꯍꯥꯏꯅꯣꯁꯦ? ꯅꯪꯒ ꯈꯪꯅꯕ꯭ꯔꯣ?" "ꯀꯥꯏꯗꯩꯅꯣꯍꯦ, ꯈꯪꯅꯗꯦ. ꯍꯞꯇꯥꯃꯨꯛ ꯐꯥꯔꯛꯀꯗꯧꯔꯤ, ꯍꯣꯁꯄꯤꯇꯥꯜ ꯀꯦꯟꯇꯤꯟꯁꯤꯗ ꯑꯌꯥꯝꯕ ꯎꯕ." "ꯅꯪꯗꯤ ꯑꯣꯟꯊꯣꯛ ꯃꯨꯟꯅꯕꯨ ꯌꯦꯡꯉꯝꯃꯤ, ꯑꯩꯗꯤ ꯈꯪꯗꯦꯕꯣ." "ꯍꯥꯟꯅꯁꯨ ꯂꯥꯛꯑꯝꯅꯤ, ꯑꯩꯅ ꯁꯨꯇꯤ ꯂꯧꯔꯨꯕꯅ ꯈꯪꯗꯕ ꯑꯣꯏꯗꯣꯏꯅꯤ." "ꯑꯩꯗꯤ ꯃꯨꯟꯅ ꯌꯦꯡꯉꯨꯗꯕꯅꯤꯅ ꯈꯪꯗꯦ, ꯏꯁꯥꯒꯤ ꯄꯦꯁꯦꯟꯁꯤꯡ ꯐꯥꯎ ꯌꯨꯝ ꯍꯦꯛ ꯌꯧꯕꯗ ꯃꯁꯛ ꯀꯥꯎꯏ." "ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯅꯪ ꯍꯤꯗꯥꯛ ꯃꯌꯥꯝꯁꯤꯗꯤ ꯀꯃꯥꯏ ꯅꯤꯡꯁꯤꯡꯉꯤꯕ?" "ꯑꯁꯤꯅ ꯂꯥꯏꯔꯤꯛꯀ ꯃꯔꯤ ꯂꯩꯅꯩꯗꯅ, ꯑꯗꯩ ꯄꯦꯁꯦꯟꯁꯤꯡꯗꯤ ꯉꯥꯏꯍꯥꯛꯇꯅ ꯁꯤꯜꯂꯤꯁꯤꯗꯤ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯌꯥꯝꯕꯅ ꯀꯨꯏꯅ ꯂꯩꯒꯟꯗꯦꯀꯣ. ꯑꯗꯣ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯈꯣꯏ ꯃꯌꯨꯝ ꯃꯤꯗꯣ ꯑꯔꯨꯕ ꯂꯩꯅꯥ ꯅꯥꯗ꯭ꯔꯣ?" "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯌꯥꯝꯕꯅ ꯀꯨꯏꯅ ꯂꯩꯒꯟꯗꯦꯀꯣ." "ꯑꯗꯣ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯈꯣꯏ ꯃꯌꯨꯝ ꯃꯤꯗꯣ ꯑꯔꯨꯕ ꯂꯩꯅꯥ ꯅꯥꯔꯖꯥꯠꯂꯣ?" "ꯈꯪꯗꯦꯗ, ꯆꯥ ꯊꯛꯆꯤꯜꯂꯨ, ꯍꯟꯅꯕ ꯇꯧꯔꯁꯦ." "ꯉꯥꯏꯈꯣꯗ, ꯌꯥꯝ ꯁꯥꯃꯜꯂꯁꯨ ꯊꯛꯆꯤꯟꯕ ꯉꯝꯗꯦ." "ꯑꯗꯣ ꯑꯁꯤ ꯅꯨꯄꯥꯁꯤ ꯑꯩꯅ ꯗ꯭ꯌꯨꯇꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯍꯦꯛꯇ ꯂꯩꯔꯝꯕꯅꯤ." ꯅꯤꯇꯤ ꯋꯥꯈꯜꯗꯅ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯁꯤꯜꯂꯤꯁꯦ ꯌꯥꯝ ꯐꯖꯗꯕ ꯊꯕꯛꯅꯤ. ꯇꯤꯟꯅꯕ ꯃꯤꯅ ꯈꯪꯕ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯒꯤ ꯃꯤꯅ ꯈꯪꯉꯛꯑꯗꯤ
ꯃꯥꯁꯨ ꯑꯩꯁꯨ ꯈꯣꯟꯊꯤꯗꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤꯁꯦ ꯁꯤꯡꯒꯜ ꯑꯣꯏꯔꯝꯃꯗꯤꯅꯦ ꯑꯁꯤ ꯏꯔꯥꯡ ꯇꯧꯁꯤꯟꯕ ꯌꯥꯕꯅꯤ ꯏꯁ ꯁꯤꯡꯒꯜ ꯅꯠꯇꯦꯗꯤ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯃꯥꯒꯤ ꯍꯥꯏꯕ ꯅꯠꯇꯦꯍꯦ ꯑꯩ ꯏꯁꯥꯒꯤ ꯍꯥꯏꯕꯅꯤ ꯑꯣꯍꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯦ ꯃꯁꯛꯁꯨ ꯐꯖꯩ ꯃꯁꯥ ꯍꯥꯏꯔ ꯅꯥꯜꯂꯤ ꯃꯈꯣꯏ ꯌꯨꯝꯒꯤ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄ ꯑꯣꯏꯔꯁꯨ ꯄꯩꯁꯥꯒꯤ ꯊꯣꯏꯗꯣꯛꯅ ꯃꯊꯥ ꯁꯥꯕ ꯏꯃꯨꯡ ꯃꯥꯟꯗꯦ ꯃꯥꯏꯊꯣꯡꯁꯤꯗꯅꯦ ꯑꯋꯥꯕꯩ ꯃꯃꯤꯗꯣ ꯁꯨꯛꯇꯥ ꯇꯥꯗꯦꯕ ꯅꯤꯇꯤ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯍꯩꯅꯔꯛꯇꯕ ꯍꯦꯟꯖꯤꯜꯂꯗꯨꯅ ꯅꯪꯒꯤ ꯀꯣꯛ ꯆꯤꯛꯄꯗꯣ ꯐꯔꯕꯣ ꯑꯩ ꯑꯃꯨꯛ ꯆꯤꯛꯄ ꯍꯧꯔꯛꯇꯧꯔꯦ ꯑꯁꯥꯕ ꯊꯛꯑꯕꯅꯤꯅ ꯈꯔ ꯐꯔꯦ ꯅꯪꯁꯨ ꯊꯛꯆꯤꯜꯂꯣ ꯆꯥ ꯑꯃꯒ ꯂꯧꯁꯤꯔꯣ ꯑꯩꯗꯤ ꯆꯥꯅꯒ ꯐꯔꯣꯏ ꯌꯨꯝ ꯌꯧꯔꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯔꯒ ꯑꯗꯨꯝ ꯐꯈꯤꯅꯤ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯊꯣꯛꯅꯕ ꯇꯧꯔꯁꯦ ꯑꯅꯤꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯒ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯈꯤꯕꯒ ꯅꯨꯄꯥꯗꯨꯁꯨ ꯐꯣꯛ ꯍꯧꯒꯠꯇꯨꯅ ꯃꯇꯨꯡ ꯍꯥꯏꯐꯦꯠ ꯏꯟꯅꯕ ꯍꯧꯏ ꯅꯤꯇꯤ ꯁꯥꯎꯔꯪꯅꯅ ꯐꯔꯛ ꯇꯥꯏꯍꯦ ꯑꯣꯏꯕ ꯂꯇꯥꯗꯤ ꯈꯪꯖꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯌꯨꯝꯕꯨ ꯀꯩꯅꯣ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯐꯠ ꯌꯧꯕꯒ ꯄꯣꯊꯥꯔꯨꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯍꯧꯖꯤꯛ ꯅꯨꯄꯥꯗꯣ ꯑꯩꯅ ꯌꯦꯡꯉꯨ ꯍꯥꯏꯗꯣ ꯌꯦꯡꯉꯛꯄ꯭ꯔꯣ ꯑꯣ ꯑꯩ ꯚꯥꯞ ꯑꯣꯏꯗꯕꯩ ꯎꯍꯧꯗ꯭ꯔꯦꯅꯦ ꯍꯌꯦꯡꯁꯨ ꯂꯥꯛꯀꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯨ ꯎꯍꯧꯗ꯭ꯔꯦ ꯃꯁꯛ ꯈꯪꯍꯧꯗꯦ ꯍꯌꯦꯡꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯏꯕꯥꯅꯤ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯔꯗꯤꯅꯦ ꯑꯩ ꯁꯣꯏꯗꯅ ꯇꯥꯛꯄꯤꯒꯦ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯗꯨ ꯊꯣꯏꯗꯣꯛꯅ ꯇꯥꯁꯟꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯃꯥꯒꯤ ꯒꯥꯔꯤ ꯈꯝꯐꯝ ꯌꯧꯕꯒ ꯄ꯭ꯔꯞ ꯊꯧꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯀꯔꯤ ꯀꯨꯝꯍꯩꯕꯨ ꯇꯧꯒꯦ ꯈꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯃꯥꯒꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯦꯟꯇꯦꯜ ꯇ꯭ꯔꯣꯃꯥ ꯄꯤꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯗ꯭ꯌꯨꯇꯤ ꯄꯨꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯃꯥꯅ ꯂꯥꯛꯂꯤꯁꯤꯒꯤ ꯃꯔꯝꯁꯦ ꯈꯪꯂꯗꯤ ꯑꯩꯗꯤ ꯃꯥꯏꯁꯦ ꯊꯝꯐꯝꯒ ꯑꯝꯇ ꯂꯩꯔꯣꯏꯗꯧꯔꯤ ꯃꯆꯤꯟꯗ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯒꯥꯔꯤ ꯊꯧꯔꯤꯕꯗꯣ ꯃꯅꯤꯡꯗꯒꯤ ꯍꯣꯔꯟ ꯈꯣꯡꯂꯛꯄꯩ ꯃꯈꯣꯜꯗꯨꯅ ꯄꯣꯔꯣꯛ ꯁꯣꯟꯕ ꯂꯦꯞꯂꯒ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ ꯅꯤꯇꯤ ꯁꯥꯎꯔꯪꯅꯅ ꯌꯥꯝ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯅ ꯒꯥꯔꯤꯁꯦ ꯍꯦꯟꯒꯠꯀꯦ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯔꯥꯖꯕꯤꯔ ꯊꯣꯡꯅꯥꯎꯗꯒꯤ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯂꯤꯊꯣꯔꯛꯑꯒ ꯏꯇꯥꯃꯆꯥ ꯅꯪꯒꯤ ꯃꯅꯤꯡꯒꯤ ꯇꯥꯌꯔꯗꯣ ꯄꯪꯆꯔ ꯑꯣꯏꯔꯦ ꯅꯤꯇꯤ ꯁꯥꯏꯠ ꯁ꯭ꯇꯦꯟ ꯇꯧꯗꯨꯅ ꯐꯠ ꯄꯥꯛꯊꯔꯒ ꯌꯦꯡꯕꯗ ꯃꯥꯅ ꯍꯥꯏꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯃꯊꯥ ꯁꯥꯅ ꯑꯁ ꯋꯥꯛꯁꯣꯞꯁꯨ ꯑꯝꯇ ꯂꯩꯇꯕꯅꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯏꯁꯤꯗꯤ ꯅꯍꯥꯟꯈꯩ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗꯨꯁꯨ ꯒꯥꯔꯤꯗꯩ ꯐꯠ ꯀꯨꯝꯊꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯧꯅꯤ ꯉꯁꯤꯗꯤ ꯀꯩ ꯈꯜꯂꯕꯅꯣ ꯒꯥꯔꯤꯗꯩꯕꯨ ꯀꯨꯝꯊꯔꯛꯅꯤ ꯈꯪꯗ꯭ꯔꯦ ꯄꯨꯄꯥꯒꯤ ꯐꯣꯟꯁꯨ ꯑꯣꯐ ꯂꯩ ꯏꯃꯥ ꯐꯪꯉꯤ ꯄꯥꯏꯗꯦ ꯑꯩꯈꯣꯏ ꯄꯦꯄꯦꯁꯤꯅ ꯀꯣꯜ ꯋꯦꯇꯤꯡꯁꯤꯗ ꯃꯥ ꯃꯁꯥꯁꯦ ꯁꯤꯈꯤꯕ ꯈꯪꯉꯣꯏꯗꯣꯏꯅꯤ ꯃꯤꯅ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯧꯔꯛꯏꯁꯦ ꯃꯔꯝ ꯂꯩꯕꯩꯅꯦ ꯈꯪꯗꯕ ꯖꯥꯠꯂꯕ ꯑꯟꯊꯣꯛ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯐꯠ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯑꯒ ꯀꯣꯜ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯗꯣ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯅꯤꯇꯤ ꯅꯪꯗꯤ ꯁ꯭ꯄꯦꯌꯔ ꯇꯥꯌꯔ ꯌꯥꯎꯏꯅ ꯍꯣꯏ ꯌꯥꯎꯏ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯁꯤꯗ ꯑꯁꯨꯛ ꯆꯥꯎꯅ ꯑꯃ ꯊꯦꯠꯂꯤꯁꯤꯗꯤ ꯅꯪꯒꯤ ꯄꯪꯆꯔꯁꯤꯗꯤ ꯃꯁꯤꯅ ꯁꯤꯟꯗꯣꯛꯄ ꯌꯥꯅꯤ ꯑꯣ ꯁꯣꯏꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯇꯥꯌꯔ ꯄꯪꯆꯔ ꯑꯣꯏ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯂꯥꯛꯄ ꯃꯉꯛꯇꯨ ꯏꯜꯂꯒ ꯃꯨꯁꯤꯟ ꯃꯨꯕ ꯒꯥꯔꯤ ꯑꯃ ꯈꯥꯝꯖꯤꯜꯂꯤꯁꯦ ꯕ꯭ꯔꯣ ꯑꯥꯔꯕꯤꯒꯤꯅꯤ ꯅꯪ ꯉꯁꯥꯏ ꯑꯌꯨꯛ ꯗ꯭ꯌꯨꯇꯤ ꯂꯥꯛꯄꯩꯗꯨꯗꯅꯦ ꯄꯪꯆꯔ ꯑꯣꯏꯔꯦꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯩꯁꯨ ꯀꯟꯅ ꯇꯨꯝꯃꯤꯕ ꯀꯣꯟꯅ ꯂꯥꯛꯀꯦꯅ ꯍꯥꯏꯈꯤꯕꯅꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦꯅ ꯃꯥꯅ ꯄꯥꯎ ꯄꯤꯔꯛꯇꯅ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯊꯦꯡꯅꯩꯁꯤꯅꯦ ꯍꯧꯖꯤꯛ ꯑꯣ ꯑꯩꯅ ꯉꯁꯥꯏ ꯒꯥꯔꯤꯁꯦ ꯃꯅꯤꯡ ꯏꯔꯨꯝ ꯂꯣꯝꯃꯦ ꯈꯟꯈꯤꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯅꯪꯕꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯒ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯅꯪꯒꯤ ꯃꯔꯝ ꯈꯪꯉꯤꯁꯦ ꯅꯨꯡꯁꯤꯕꯒ ꯐꯥꯎꯗ꯭ꯔꯣ ꯅꯤꯇꯤ ꯁꯥꯒ ꯁꯥꯕꯅꯦ ꯃꯥꯒꯤ ꯋꯥꯗꯨ ꯀꯌꯥ ꯈꯣꯏꯖꯪꯂꯝꯗꯦ ꯁ꯭ꯋꯥꯏꯗ ꯋꯥꯛꯁꯣꯞꯁꯨ ꯑꯝꯇ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯨꯜ ꯁ꯭ꯇꯦꯟ ꯇꯧꯒꯦ ꯑꯩ ꯈꯨꯠꯂꯥꯏ ꯌꯥꯎꯔꯛꯄꯅꯤ ꯇꯥꯌꯔꯕꯨꯗꯤ ꯅꯪꯒꯤꯁꯤꯅ ꯁꯨꯝ ꯍꯥꯞꯂꯁꯤ ꯍꯩꯒꯗ꯭ꯔꯣ ꯅꯊꯟꯇ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅ ꯊꯧꯈꯤꯕ ꯒꯥꯔꯤ ꯈꯨꯗꯤꯡ ꯑꯩꯅ ꯁꯦꯝꯈꯤꯕ ꯉꯥꯛꯇꯅꯤ ꯊꯥꯏꯅ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯑꯣꯏꯈꯤꯕꯅꯤ ꯅꯤꯇꯤ ꯑꯥꯔꯕꯤꯒꯤ ꯒꯥꯔꯤꯔꯣꯝꯗꯁꯨ ꯐꯠ ꯐꯥ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯋꯥꯈꯜꯗꯅ ꯀꯩꯅꯣ ꯃꯥꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯇ꯭ꯔꯤꯁꯤꯅ ꯃꯃꯜ ꯂꯩꯍꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯦꯞꯄꯗꯣ ꯋꯥꯅꯤ ꯑꯩ ꯒꯥꯔꯤꯒꯤ ꯁꯤꯠ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯐꯝꯃꯨꯗꯅ ꯌꯥꯅꯤꯗ ꯑꯩ ꯁꯨꯝ ꯂꯦꯞꯀꯦ ꯇꯨ ꯁꯤꯗ ꯌꯣꯄꯤ ꯐꯖꯕ ꯑꯃ ꯐꯩꯖꯤꯜꯂ ꯂꯩꯔꯤꯁꯦ ꯃꯁꯤꯅ ꯑꯣꯏꯗꯣꯏꯅꯤ ꯑꯁ ꯃꯈꯣꯛꯁꯤ ꯐꯥꯎꯗꯤ ꯐꯖꯔꯦꯍꯦ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯋꯥꯛꯁꯣꯞ ꯂꯩꯔꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯐꯣꯠꯍꯜꯂꯝꯃꯨ ꯄꯨꯄꯥ ꯂꯩꯔꯝꯃꯗꯤ ꯃꯥ ꯑꯣꯏꯅ ꯆꯠꯍꯜꯂꯒꯦ ꯅꯪ ꯍꯩꯔꯣꯏꯗꯣꯏ ꯑꯣꯏꯔꯒꯅ ꯐꯣꯠꯂꯒ ꯑꯥꯔꯕꯤꯗ ꯄꯤꯔꯛꯀꯦ ꯌꯥꯅꯤꯗ ꯌꯨꯝ ꯌꯧꯔꯛꯄꯗ ꯇꯥꯌꯔ ꯑꯃꯗꯤ ꯍꯪꯅꯔꯛꯄꯩ ꯈꯨꯝꯕꯗꯨꯅ ꯍꯦꯟꯅ ꯇꯟꯈ꯭ರೆ ꯐꯅꯕꯨ ꯃꯥꯟꯅꯔꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯩꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯒꯤ ꯇꯥꯌꯔꯁꯦ ꯑꯣꯟꯊꯣꯛ ꯆꯦꯠꯅꯁꯨ ꯄꯥꯜꯂꯝꯃꯤ ꯅꯊꯟꯇ ꯉꯝꯗ꯭ꯔꯗꯤ ꯑꯃꯁꯦ ꯀꯧꯗꯅ ꯂꯥꯛꯄ ꯒꯥꯔꯤꯔꯣꯝꯗ ꯐꯠ ꯌꯦꯡꯂꯒ ꯀꯧꯔꯣꯏꯗ ꯃꯤ ꯃꯁꯥꯅ ꯉꯁꯥꯏꯅ ꯀꯧꯔꯛꯀꯅꯣꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯆꯪ ꯑꯔꯦꯝ ꯁꯥꯔꯤ ꯑꯣꯏꯔꯤꯅꯤ ꯂꯥꯛꯄ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯅꯣꯛꯂꯒ
ꯑꯥꯔꯕꯤꯒꯤ ꯃꯁꯛ ꯈꯪꯉꯨ ꯎꯅꯤꯡꯕꯩ ꯃꯑꯣꯡ ꯃꯥꯜꯂꯤꯀꯣ ꯎꯅꯤꯡꯗꯦꯀꯣ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯁꯨꯝ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯣꯛꯑꯗꯤ ꯇꯥꯌꯔ ꯁꯤꯟꯕꯩ ꯑꯋꯥꯕꯁꯦ ꯈꯤꯇꯗ ꯑꯣꯏꯔꯁꯨ ꯀꯣꯛꯏꯗꯅ ꯑꯗꯨ ꯅꯪ ꯅꯣꯛꯇ꯭ꯔꯕꯅꯤꯅ ꯍꯥꯏꯔꯔꯣꯏ ꯅꯤꯇꯤꯁꯨ ꯃꯥꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪꯅ ꯊꯟꯗ ꯁꯤꯟꯕꯗꯣ ꯋꯥꯔꯝꯅꯤ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯉꯗꯤ ꯐꯅꯤ ꯈꯟꯕꯩ ꯍꯥꯏꯕꯅꯤ ꯉꯁꯥꯏꯅ ꯃꯥ ꯌꯥꯎꯔꯔꯣꯏ ꯂꯝꯕꯤꯗ ꯅꯈꯣꯏꯒꯤ ꯃꯤ ꯂꯥꯛꯁꯤꯟꯕ ꯃꯄꯥ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯔꯛꯑꯕꯅꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯇꯧꯕꯒ ꯅꯤꯇꯤꯒꯤ ꯀꯣꯜꯗꯨ ꯂꯥꯛꯁꯤꯟꯕꯗꯨꯗ ꯇꯨꯕꯠ ꯀꯛꯈ꯭ꯔꯦ ꯅꯤꯇꯤ ꯁꯥꯎꯔꯪꯅꯅ ꯄꯥꯏꯈꯠꯂꯦ ꯑꯉꯥꯡꯅꯦꯅ ꯀꯣꯜ ꯂꯥꯛꯏꯗꯣ ꯏꯃꯔꯖꯦꯟꯁꯤꯒꯤꯅꯦ ꯍꯥꯏꯕ ꯈꯪꯗꯈꯩ ꯋꯦꯇꯤꯡ ꯁꯨꯝ ꯂꯩꯍꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯄꯦꯄꯦ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯊꯧꯋꯥ ꯁꯥꯗ ꯑꯩꯁꯨ ꯁꯣꯝꯗ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯒ ꯂꯩꯕꯩꯅꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯅꯣ ꯐꯤ ꯐꯅꯦꯛ ꯁꯨꯠ ꯂꯧꯕꯩꯅꯤ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯆꯦ ꯅꯪꯒꯤ ꯐꯤ ꯐꯅꯦꯛꯇꯨꯅ ꯂꯨꯕ꯭ꯔꯣ ꯁꯣꯝꯗ ꯑꯩꯅ ꯂꯝꯕꯤꯗ ꯇꯥꯌꯔ ꯄꯪꯆꯔ ꯑꯣꯏꯔ ꯂꯩꯕꯩ ꯃꯊꯥ ꯁꯥꯗꯅ ꯏꯃꯥꯗ ꯀꯣꯜ ꯇꯧꯏ ꯃꯥꯁꯨ ꯄꯥꯏꯗꯦ ꯄꯄꯥꯁꯨ ꯀꯣꯜ ꯇꯧꯕꯅꯤ ꯑꯣꯐ ꯂꯩ ꯅꯪꯒꯤ ꯐꯣꯟꯗꯨꯅ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯦꯇꯤꯡ ꯂꯩ ꯏꯃꯥꯗꯣ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯅꯤ ꯍꯥꯏꯔꯝꯕꯅꯤ ꯄꯄꯥꯗꯤ ꯐꯣꯟ ꯆꯥꯔꯖ ꯇꯧꯁꯤꯜꯂꯝꯃꯒ ꯂꯩꯀꯥꯏꯒꯤ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯒꯤ ꯅꯨꯄꯥ ꯊꯥꯔꯛꯀꯦ ꯌꯥꯔꯦ ꯑꯩ ꯁꯣꯝꯗ ꯃꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯁꯦꯝꯃꯦ ꯄꯦꯄꯦ ꯆꯤꯡꯅꯅ ꯁꯦꯁ ꯒꯥꯔꯤ ꯇꯥꯌꯔ ꯄꯪꯆꯔ ꯑꯣꯏꯔ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯍꯥꯟꯅ ꯈꯣꯡꯖꯦꯜ ꯌꯥꯡꯂꯤꯕ ꯏꯇꯩ ꯑꯣꯏꯗꯣꯏꯗꯣ ꯑꯣꯟꯊꯣꯡ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯍꯧꯖꯤꯛꯁꯦ ꯅꯪꯒꯤ ꯑꯗꯨꯒꯤ ꯋꯥꯊꯤꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯛꯄꯗ ꯐꯣꯟ ꯅꯞꯄꯒ ꯂꯩꯔꯝꯃꯣ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯒꯥꯔꯤ ꯁꯦꯝꯕ ꯂꯣꯏꯔꯒ ꯐꯖꯅ ꯂꯥꯛꯑꯣ ꯑꯩ ꯊꯝꯃꯒꯦꯀꯣ ꯅꯤꯇꯤꯗꯣ ꯄꯦꯄꯦꯅ ꯐꯣꯟ ꯊꯝꯈꯤꯕꯒ ꯑꯉꯥꯡ ꯑꯃ ꯐꯣꯟ ꯃꯨꯜꯂ ꯊꯨꯒꯥꯏꯕ ꯁꯣꯏꯔꯣꯏ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯐꯥꯒꯤ ꯇꯧꯁꯤ ꯀꯗꯥꯏ ꯆꯒꯠꯅꯁꯤ ꯀꯗꯥꯏ ꯇꯤꯡꯉꯛ ꯃꯥꯏꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯛꯄ ꯃꯥꯅ ꯍꯦꯛ ꯌꯦꯡꯉꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯌꯨꯝ ꯌꯧꯕꯒ ꯐꯣꯟꯗꯣ ꯈꯣꯟꯖꯩ ꯑꯃꯅ ꯊꯣꯝꯗꯠꯂ ꯊꯨꯒꯥꯏꯌꯨ ꯅꯤꯇꯤ ꯁꯥꯎꯔꯝꯕꯗꯒꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯂꯛꯏ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯇꯆ ꯁꯀ꯭ꯔꯤꯟꯒ ꯑꯣꯏꯔꯦ ꯋꯥꯟ ꯁꯣꯠꯇ ꯊꯨꯒꯥꯏꯕ ꯉꯝꯃꯅꯤ ꯅꯣꯏ ꯂꯩꯌꯩꯒ ꯂꯩꯇ꯭ꯔꯣ ꯃꯗꯨ ꯂꯩꯔꯗꯤ ꯑꯗꯨꯅ ꯊꯣꯝꯗꯠꯄꯅ ꯆꯞ ꯆꯥꯗꯣꯏꯅꯤ ꯂꯩꯕꯅꯦ ꯑꯃ ꯐꯥꯒꯤ ꯇꯧꯕꯗ ꯅꯣꯛꯁꯨ ꯅꯣꯛꯑꯕꯅꯤꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦꯅꯦ ꯂꯥꯛꯄ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯅ ꯈꯟꯕꯅꯦ ꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯝꯃꯤꯀꯣ ꯀꯥꯎꯗꯤꯌꯦ ꯀꯩ ꯍꯥꯏꯒꯦ ꯇꯧꯕꯅꯣ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯒ ꯀꯦꯟꯇꯤꯟꯗ ꯁꯨꯝ ꯐꯝꯃꯒ ꯑꯩ ꯉꯥꯏꯔꯤꯗꯣ ꯅꯣꯡꯃ ꯑꯩꯈꯣꯏ ꯌꯨꯝꯅ ꯈꯪꯉꯛꯄ ꯅꯨꯃꯤꯠꯇꯗꯤ ꯃꯥꯁꯨ ꯑꯩꯁꯨ ꯈꯣꯟꯊꯤ ꯆꯥꯕ ꯁꯣꯏꯔꯔꯣꯏ ꯂꯥꯛꯄ ꯌꯥꯅꯤꯡꯉꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯅꯣꯝꯂꯒ ꯆꯨꯝꯃꯦ ꯅꯪ ꯍꯥꯏꯗꯣ ꯑꯗꯣ ꯃꯥ ꯂꯥꯛꯍꯟꯒꯅꯨ ꯍꯥꯏꯔꯣ ꯍꯣꯏ ꯁ꯭ꯇꯥꯐꯈꯩꯅꯁꯨ ꯃꯁꯛ ꯈꯪꯕ ꯍꯧꯔꯕꯅꯤ ꯑꯁꯤꯒꯤꯕꯨ ꯈꯪꯖꯁꯅꯨ ꯀꯩꯗꯧꯒꯦ ꯃꯈꯣꯏ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯅ ꯌꯨꯝꯒꯤ ꯃꯤꯗ ꯌꯧꯔꯛꯀꯗ꯭ꯔꯥ ꯈꯟꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯃꯥꯏ ꯌꯧꯗꯣꯏꯕ ꯃꯥ ꯆꯠꯂꯦꯗꯤ ꯈꯪꯉꯤ ꯑꯗꯣ ꯅꯉꯣꯟꯗ ꯀꯥꯔꯟ ꯇꯥꯏ ꯍꯥꯏꯅꯗꯤ ꯇꯥꯗꯦꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯇꯥꯔꯛꯇꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯦꯅ ꯅꯪꯅ ꯄꯥꯈꯠꯂꯤꯗꯣ ꯅꯣꯡꯈꯛ ꯂꯥꯛꯇꯕꯗ ꯅꯪ ꯃꯥ ꯃꯤꯁ ꯇꯧꯕ ꯍꯧꯔꯗꯧꯅꯤ ꯂꯥꯛꯇꯕ ꯅꯨꯃꯤꯠ ꯌꯥꯎꯋꯦ ꯑꯗꯣ ꯃꯤꯁ ꯇꯧꯗꯦ ꯅꯪꯗꯤ ꯃꯥ ꯂꯥꯛꯇꯦ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯇꯣꯞꯄ ꯗꯣꯛꯇꯔꯒ ꯗ꯭ꯌꯨꯇꯤ ꯁꯤꯟꯗꯣꯛꯅꯕ ꯌꯥꯎꯋꯦ ꯑꯣ ꯑꯗꯨꯝꯕ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ ꯐꯔꯦꯁꯦ ꯃꯤꯁ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯃꯥꯅ ꯅꯪ ꯄꯥꯝꯖꯗꯅ ꯀꯣꯏꯁꯟ ꯁꯦꯟꯅꯩꯅꯦꯅ ꯈꯟꯗꯣꯛ ꯑꯩꯁꯦ ꯃꯃꯤꯠ ꯃꯃꯥꯡꯗ ꯈꯛ ꯂꯩꯔꯒꯅꯤ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕ ꯁꯥꯔꯤꯁꯦ ꯎꯗꯕ ꯃꯇꯝꯗꯗꯤ ꯃꯥ ꯑꯩ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯐꯥꯎ ꯈꯪꯉꯝꯃꯣ ꯂꯥꯛꯄ ꯉꯛꯅ ꯀꯩꯕꯣ ꯑꯩꯕꯨ ꯚꯥꯞ ꯐꯅ ꯇꯥꯒꯟꯕꯅꯤ ꯑꯁꯤꯃꯗꯤ ꯇꯥꯗ꯭ꯔꯦ ꯐꯔꯦ ꯇꯥꯌꯔ ꯁꯤꯟꯗꯣꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯅ ꯃꯇꯦꯡ ꯁꯤꯡꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ ꯅꯨꯄꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈꯤꯕꯗꯨ ꯉꯛꯅ ꯌꯦꯡꯍꯧꯏ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗꯤ ꯑꯥꯔꯊ ꯃꯌꯥꯝ ꯑꯃ ꯌꯣꯝꯂꯤ ꯀꯣꯜ ꯋꯥꯔꯒ ꯇꯧꯈꯤꯕ꯭ꯔꯣ ꯑꯅꯤꯁꯤꯕꯣ ꯑꯩꯅ ꯈꯪꯕꯗꯗꯤ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤ ꯅꯤꯇꯤꯒꯤꯗꯃꯛ ꯉꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯝꯃꯤꯗꯨꯅ ꯀꯔꯤ ꯔꯥꯖꯕꯤꯔ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯐꯠ ꯄꯥꯏꯔꯒ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯂꯥꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯣ ꯕꯦꯕꯤ ꯀꯩꯅꯣ ꯕꯦꯕꯤꯗꯤ ꯅꯪ ꯉꯥꯎꯔꯕꯣ ꯕꯦꯕꯤ ꯀꯧꯕ ꯂꯞ ꯑꯃ ꯅꯧꯅ ꯈꯪꯅꯕ ꯏꯃꯥ ꯍꯥꯏꯅ ꯈꯪꯕꯩ ꯃꯍꯨꯠ ꯕꯦꯕꯤ ꯍꯥꯏꯅ ꯁꯤꯟꯗꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯍꯦ ꯅꯪ ꯋꯥꯇꯥꯁꯤꯁꯨ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯃꯥꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯃꯃꯤꯠ ꯃꯃꯥꯡꯗ ꯎꯔꯒ ꯈꯛ ꯅꯨꯡꯁꯤꯕ ꯁꯥꯕ ꯎꯗ꯭ꯔꯒꯅ ꯃꯥ ꯂꯩꯌꯦ ꯐꯥꯎ ꯈꯪꯗꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛ ꯍꯥꯏꯔꯝꯕ꯭ꯔꯣ ꯇꯨ ꯈꯨꯠꯇ ꯂꯩꯔꯤꯕ ꯇꯥꯌꯔ ꯁꯤꯜꯂꯨꯕꯒꯤ ꯑꯃꯣꯠꯄꯁꯤꯅ ꯁꯥꯈꯤ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯣ ꯃꯥꯏꯗꯨꯗꯤ ꯑꯩꯁꯦ ꯅꯨꯃꯤꯗꯥꯡ ꯃꯇꯝꯁꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯁꯨꯝ ꯂꯩꯌꯣ ꯍꯥꯏꯖꯥꯠꯂꯣ ꯇꯥꯏꯟꯗꯦ ꯑꯗꯨ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯀꯩꯅꯣꯅꯦ ꯃꯥꯅ ꯍꯥꯏꯗꯣ ꯅꯪꯅ ꯃꯥꯁꯦ ꯎꯔꯤꯈꯩ ꯅꯨꯡꯁꯤ ꯎꯗ꯭ꯔꯒ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯁ ꯑꯩꯈꯣꯏꯅ ꯈꯪꯕ ꯋꯥꯁꯨ ꯑꯝꯇ ꯍꯥꯏꯔꯝꯗꯦ ꯀꯀꯥ ꯍꯣꯏꯗ ꯆꯠꯂ ꯍꯪꯉꯨꯁꯤꯔꯣ ꯆꯠꯀꯨꯝꯁꯤ
ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯗꯨꯗꯤ ꯀꯀꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗꯣ ꯃꯥꯅ ꯄꯥꯝꯗꯦꯅ. ꯃꯥꯏꯗꯣ ꯄꯥꯈꯠꯂꯤꯅꯤ. ꯅꯕꯥꯅꯤ ꯀꯣꯏꯅꯔꯛꯑꯦ ꯈꯜꯂꯣ, ꯁꯥꯎꯅ ꯈꯨꯗꯤꯡ ꯅꯌꯨꯝ ꯅꯛꯅ ꯂꯩ ꯍꯥꯏꯔꯛꯀꯅꯤ ꯀꯥꯏꯅ ꯃꯥ ꯈꯜꯂꯝꯅꯤ ꯑꯗꯨꯏꯅꯤ. ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ. ꯐꯔꯦꯁꯦ, ꯅꯪꯁꯨ ꯆꯦꯛꯀꯣꯟꯔꯣꯝꯗ ꯂꯥꯛꯑꯣ. ꯑꯩꯁꯨ ꯑꯗꯨꯗ ꯑꯣꯏꯅ ꯊꯧꯔꯛꯑꯒꯦ. ꯍꯣꯔꯦꯟꯗꯤ ꯔꯤꯖꯜꯠ ꯍꯥꯏꯗꯣꯛꯄ ꯌꯥꯏ. ꯑꯗꯨꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯅ ꯀꯩꯅꯣꯝ ꯉꯧꯈꯠꯄꯅ ꯐꯔꯣꯏꯗ꯭ꯔꯣ? ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ. ꯗꯦꯕꯤꯠꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ. ꯅꯣꯏ ꯆꯦꯛꯀꯣꯟꯗ ꯑꯣꯏꯅ ꯄꯨꯜꯂꯁꯤ. ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯑꯍꯜ ꯃꯌꯥꯝ ꯃꯔꯛꯇꯨꯗ? ꯑꯣꯔꯗꯔ ꯈꯔ ꯂꯩꯌꯦꯗꯥꯏ, ꯃꯦꯅꯦꯖꯔꯗꯣ ꯌꯦꯡꯁꯤꯜꯂꯤꯅꯦ ꯍꯥꯏꯅ ꯈꯨꯝꯃꯨ. ꯑꯗꯨ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯔꯤꯖꯜꯠꯁꯨ ꯍꯥꯏꯗꯣꯔꯛꯄ ꯃꯄꯥ ꯑꯣꯏꯔꯅꯤ. ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯣ? ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤꯅ ꯉꯁꯤꯒꯤ ꯁꯥꯁꯤꯗꯤ ꯅꯪꯅ ꯄꯨꯊꯣꯛꯄ ꯇꯥꯕ. ꯍꯣꯏꯗ, ꯄꯨꯊꯣꯛꯑꯒꯦ. ꯃꯥ ꯄꯟꯗ꯭ꯔꯁꯨ ꯌꯥꯔꯁꯤꯕꯣ. ꯑꯩꯗꯤ ꯆꯥꯟꯁ ꯈꯔ ꯂꯧꯖꯅꯤꯡꯉꯤ, ꯑꯗꯨꯒꯤꯅꯤ. ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕꯒ ꯅꯨꯄꯤꯅ ꯌꯨꯝꯊꯪꯅꯕꯒꯤꯗ ꯂꯥꯛꯀꯅꯣ ꯍꯥꯏꯔꯛꯄ ꯃꯄꯥ ꯆꯥꯈꯤꯕꯅ ꯇꯥꯎꯃꯩꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕ ꯔꯥꯖꯕꯤꯔꯅ ꯂꯨꯆꯤꯡꯕ ꯄꯥꯈꯪ ꯑꯍꯨꯝꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ. ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯔꯥꯡ ꯂꯥꯡꯂꯝꯕ ꯌꯨꯝꯗꯣ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯑꯣꯏꯔꯦ, ꯄꯨꯝꯆꯤꯛ ꯆꯤꯛꯄ ꯍꯥꯏꯗꯣ. ꯑꯆꯤꯛꯄ ꯍꯥꯏꯕꯁꯤꯅ ꯋꯥꯈꯜ ꯄꯣꯊꯥꯍꯜꯂꯤ. ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯍꯧꯈꯤꯕ ꯅꯤꯡꯁꯤꯡꯕꯗ ꯃꯁꯤꯅ ꯇꯥꯟꯖꯥ ꯍꯦꯟꯅ ꯑꯗꯨꯝ ꯄꯤꯔꯦ ꯍꯥꯏꯗꯨꯅꯤ. ꯂꯦꯝꯕꯤꯅ ꯇꯥꯃꯣꯅ ꯍꯌꯦꯡꯋꯥꯏ ꯖꯠꯁꯀ ꯑꯣꯏꯔꯒ ꯑꯣꯔꯗꯔ ꯀꯥꯏꯅ ꯇꯧꯕꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤꯕꯣ. ꯖꯠꯁꯀꯤ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯅꯧꯅ ꯄꯥꯔꯗ꯭ꯔꯣ ꯏꯕꯣ? ꯄꯥꯔꯨꯅꯨꯗ, ꯁꯨꯝ ꯎꯅꯤꯡꯕꯗꯣ ꯍꯥꯏꯕꯩ ꯋꯥꯅꯤ. ꯅꯪꯅ ꯎꯅꯤꯡꯕꯗꯣ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯤꯡꯕꯅꯤ. ꯇꯥꯃꯣꯅ ꯄꯥꯝꯃꯤꯁꯤꯅ ꯀꯩꯅꯣ? ꯁꯨꯝ ꯆꯞ ꯆꯥꯕꯤ ꯈꯪꯗꯕꯩ ꯍꯥꯏꯕꯅꯤ. ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯗꯤ ꯒꯚꯔꯟꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕ꯭ꯔꯥꯟꯆ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕ ꯄꯥꯝꯃꯤ. ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔ ꯂꯥꯎꯕꯗꯨꯅ ꯂꯤꯒꯦꯜ ꯄ꯭ꯔꯣꯁꯤꯗꯤꯡꯒꯤ ꯖꯨꯗꯤꯁꯤꯌꯦꯜ ꯑꯣꯐꯤꯁꯤꯌꯦꯜꯅꯤ. ꯗꯣꯛꯇꯔ ꯍꯥꯏꯔꯁꯨ ꯃꯥꯏꯒꯤ ꯂꯥꯏꯟ ꯂꯩꯕꯗꯨꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯁꯤꯗꯤ. ꯃꯥꯟꯅꯩ. ꯑꯗꯣ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯑꯩ ꯍꯣꯠꯅꯒꯦ. ꯁꯣꯏꯗꯅꯁꯨ ꯉꯝꯅꯤ. ꯇꯧꯒꯅꯨꯗ. ꯑꯩꯅ ꯄꯥꯝꯕꯗꯤ ꯇꯥꯃꯣꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯅ ꯆꯠꯄꯗꯨꯅꯤ. ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯈꯟꯖꯩ. ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯟꯅ ꯍꯣꯠꯅꯔꯝꯕꯗꯣ ꯈꯔ ꯍꯦꯟꯅ ꯑꯦꯐꯔꯠ ꯊꯥꯗꯔꯒ ꯍꯣꯠꯅꯕ ꯇꯥꯕꯅꯤ. ꯃꯤꯅ ꯍꯥꯏꯅꯕꯗ ꯂꯣ ꯇꯝꯂꯤꯁꯤꯡꯁꯦ ꯃꯔꯩ ꯌꯦꯠꯄ ꯌꯥꯝ ꯀꯜꯂꯦ ꯍꯥꯏ. ꯃꯤꯒꯤꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯔꯥꯟꯕꯗ ꯑꯆꯨꯝꯕ ꯁꯥꯔꯛꯄ ꯈꯨꯗꯤꯡꯗꯨꯗꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯃꯇꯤꯛ ꯆꯥꯅ ꯇꯧꯕ ꯄꯥꯝꯃꯤ. ꯑꯩ ꯀꯣꯛ ꯉꯥꯎꯗꯧꯔꯤꯁꯦ. ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯁꯦ. ꯅꯨꯡꯇꯤꯒꯤ ꯎꯔꯕꯤ ꯅꯪꯁꯦ. ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯈꯛ ꯎꯗꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ. ꯅꯪꯗꯤ ꯑꯩ ꯎꯅꯤꯡꯕ ꯐꯥꯎꯗ꯭ꯔꯣ? ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯗꯨꯝ ꯎꯅꯤꯡꯕ ꯐꯥꯎꯔꯤꯅꯤ. ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯍꯦꯛ ꯌꯨꯝꯗꯩ ꯊꯣꯡꯒꯥꯜ ꯀꯥꯟꯊꯣꯛꯂꯒ ꯇꯥꯃꯣ ꯍꯣꯏꯗ ꯂꯥꯛꯀꯦ ꯈꯜꯂꯁꯨ ꯍꯦꯛꯇ ꯉꯝꯗꯦ. ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯑꯩꯁꯨ ꯅꯣꯏꯗ ꯕꯥꯔꯇꯣꯟ ꯊꯤꯟꯕ ꯁꯥꯁꯤꯟꯅꯔꯒ ꯆꯪꯂꯛꯀꯦ ꯈꯜꯂꯁꯨ ꯍꯦꯛꯇ ꯉꯝꯗꯦ. ꯆꯥꯛ ꯊꯣꯡꯂꯤꯉꯩꯗꯁꯨ ꯕꯕꯥꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯇꯪ ꯂꯩꯔꯒ ꯄꯨꯔꯛꯄꯗꯅꯦ ꯇꯥꯃꯣꯒ ꯏꯃꯥꯒ ꯄꯤꯖꯅꯤꯡꯕꯅ ꯑꯩꯒꯤ ꯍꯦꯛ ꯏꯟꯁꯥꯡ ꯄꯤꯔꯛꯄ ꯇꯤꯐꯤꯟꯗꯨ ꯌꯦꯡꯉꯒ ꯈꯥꯡꯂꯤꯕꯅꯤ. ꯁꯨꯇꯤ ꯑꯣꯏꯔꯕꯅꯤꯅ ꯀ꯭ꯂꯥꯁ ꯆꯠꯇ꯭ꯔꯤ. ꯑꯗꯨꯅ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯉꯥꯏꯍꯥꯛ ꯇꯧꯕꯗ ꯃꯅꯥ ꯃꯁꯤꯡ ꯑꯅꯧꯕ ꯄꯥꯟꯕ ꯎꯕꯁꯦ ꯂꯦꯝꯕꯤ, ꯅꯪ ꯍꯦꯛꯇ ꯄꯤꯖꯅꯤꯡꯉꯤ. ꯇꯥꯃꯣꯅ ꯄꯤꯔꯛꯄ ꯃꯌꯥꯝꯗꯨꯅ ꯕꯕꯥꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯕꯅꯤ ꯑꯩꯁꯦ ꯀꯣꯂꯦꯖ ꯆꯠꯂꯤꯔꯥ ꯀꯩꯊꯦꯜ ꯀꯥꯔꯤꯔꯥ ꯍꯥꯏꯅ. ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯃꯤꯕ? ꯏꯃꯥꯅ ꯑꯣꯏꯅ ꯈꯨꯝꯃꯛꯄꯅ ꯑꯌꯥꯝꯕꯅꯤ. ꯀꯣꯂꯦꯖ ꯀꯥꯕꯅꯤꯅ ꯀꯩꯊꯦꯜ ꯐꯥꯎꯔ ꯆꯠꯄꯗ ꯑꯅꯧ ꯑꯄꯦꯟ ꯎꯔꯛꯇꯅ ꯂꯩꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯥꯏꯅ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕꯤꯕꯒꯤ ꯍꯌꯦꯡꯋꯥꯏꯗꯤ ꯏꯅꯦꯝꯄꯣꯛꯇꯣ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕ ꯇꯥꯔꯦꯅꯦ. ꯇꯧꯖꯧꯅ. ꯃꯥꯅꯁꯨ ꯑꯍꯥꯎꯕ ꯑꯃꯇꯪ ꯆꯥꯕꯗ ꯅꯣꯏ ꯑꯃꯗꯨꯗꯤ ꯄꯤꯖꯔꯣꯏꯗ꯭ꯔꯥꯅ ꯐꯥꯒꯤ ꯇꯧꯖꯔꯤꯕꯅꯤ. ꯍꯧꯈꯤꯕ ꯃꯇꯦꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯥꯏꯊꯣꯡꯗꯨ ꯃꯃꯣꯟ ꯅꯣꯛꯆꯩ. ꯃꯃꯥ ꯆꯪꯂꯛꯄꯩ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗꯨ ꯐꯠ ꯑꯣꯜꯂꯝꯃꯤ. ꯃꯪꯂꯥꯟꯗ ꯇꯥꯎꯔꯨꯔꯦ ꯍꯥꯏꯕ ꯚꯥꯞ ꯇꯥꯖꯩ. ꯍꯥꯏ ꯏꯕꯨꯡꯉꯣ, ꯍꯜꯂꯛꯂꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ. ꯉꯁꯤꯗꯤ CM ꯌꯥꯎꯕ ꯃꯤꯇꯤꯡ ꯑꯃ ꯐꯝꯂꯨꯗꯅ ꯈꯔ ꯊꯦꯡꯈ꯭ꯔꯦ. ꯂꯩꯕꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯆꯠꯅ ꯄꯊꯥꯞꯁꯨ ꯉꯥꯛꯄ ꯇꯥꯕꯅꯤꯅꯦ. ꯍꯣꯏ ꯏꯃꯥ. ꯏꯍꯦ, ꯀꯥꯎꯏ. ꯏꯃꯥꯅ ꯄꯥꯝꯕ ꯏꯟꯁꯥꯡꯗꯣ ꯍꯜꯂꯛꯄꯗ ꯊꯦꯡꯅꯗꯅ ꯂꯩꯔꯛꯄꯅꯤ. ꯆꯥꯛꯁꯪꯗ ꯊꯝꯃꯝꯃꯕꯅꯤ. ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯇꯪꯈꯥꯏ ꯇꯥꯊꯣꯛꯂꯒ ꯊꯣꯡꯂꯒꯦ. ꯑꯩ ꯁꯨꯝ ꯊꯣꯡꯒꯦ. ꯏꯃꯥꯕꯨ ꯂꯥꯝꯃꯕꯣ? ꯅꯃꯥ ꯑꯩꯅ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤꯗ. ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯧ. ꯌꯨꯝꯕꯨ ꯌꯧꯔꯛꯑꯕ? ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯔꯕ ꯐꯅ ꯋꯥꯅ ꯍꯜꯂꯛꯑꯁꯨꯅꯦ ꯍꯦꯛꯇ ꯐꯕꯖꯥꯠꯅꯤ.
Nang aida leibasi nungaite. Yum palosu nang nayaba kauba leite. Angang ama yoklosu yade. Ima toksida masigi wasi. Hai, angang hairaga. Aikhoi shida laklamba pakhang macha khaido nangna kari hairubai none lakhidrisibo. Ainadi kaishu thoidokpa hairuba leiteda. Mikau miramna phajariba. Ishu leizadaba aina makhoi ahumdo ishuga chap manana khankre. Ai phone tawraga hangi. Aikhoida lakhidrise kaidoba yaurage haina. Thabak tawba ama yaubadai. Mana chillasu anidumati lakpa yarini. Anidusune chekonbu senabo phambu yingsinbo thabakpudi am chinjabani. Ho jillagana kari upai le. Adubu nongma phadoksu koithoraknaba hayu. Khangnaramdaba oidi phaba. Khangnaruba kaubanina nungaitene laktabase. Ahoima, ai laknaba soidana hairage. Ihe. Aidi kauge tawi. Makha thangi Dhananjoy laambani. Kaigi made? Leikaigi ising chang naina laktrise. Punna ne complain ama tawminasi. Yadragana case tawbana phadoira aina hangambani. Imadi kai haike? Makhoigi ukingi thoidokpa maroldi aina khangba nate. Masala aga pau tamage aina haikibani. Leikai se isingi khazna thidabo khak leibani. Aduna lengaksu saubadagi thawoidabo oirini. Hai, madu phana oiduna su bhot mayadadi ising marang kaina phanghani hai. Ha, adushu thabak oina pangthokpa natte ne. Aikhoigidi watanaba aina leira thamisidi ma. Sen puthoga leiba ngamdaba mayam amasu leirisina kamdauba. Pukri khara leirambasu ekta nanghore matagum phunjini. Hojingna pulaba minaridana. Ama oiro. Leikaigi thabak haisidine khara yaubana phaiko. Asi ahalsi yam ahai asing sabani. Aduna ne yauningdrisi. Aikhoi leikai so adungai. Aisi nomaijing ukil dungai. Makhoigi darkar leirpada lemna thabak tawhanbado. Hai. Karan nganganu. Napi naronga do hongtoga ne ngahak potharo. Ai jaksangda changage ko. Hoima, morok satak jasi ko. Nama tawgese mahiga do chiri hauna puthorake. Mamagi wahaiduda mamon nokche. Table da leiriba phone du lamduna lakpagi number da dial tawrami. Call busy hairai. Anirak try tawbadasu chap manana hai. Asi angangsi ibu block tori jalani. Block toradi ring amukti chatpham thokpani. Debita muk tawbadana switch off hairai. Soidri ahumsi paraga mafam amada leib. Ayinga yukoina call tawba haiduni.